नुमित असे 13 October 1972 ni अपुनबा प्रोफेशनल रग्बी टीम यावबा पैसेंजर निफु मंगा तोंगबा प्लेन अमा चिली अमदी अर्जेंटीना नि गी लोनबदा लैबा द एंडिस माउंटेन हाइना खंगनबा उन्न पुंकुप कुपसलगा लैबा माउंटेन असिदा क्रॉस तौखी हिंगहौरबा पैसेंजर सिंग अदुना क्रॉस अदुदगी हिंगहौरे हाइबगी हरावबगी मुहत्ता हेना तमथीबा कया मायोकनबा ताखी मखोय तसेंगना क्रॉस अदुदा सिखिबना हेना फरमगनी हाइबा फाव खंजकी मखोयना नुमित हुमफुनि थोइनि असि चादबदी यादबनिना सिख्रबा पैसेंजर सिंग अदुगी हक्सांग सिंग अदु चादना लेनखि थौदो असिमक ngasi ngasisu the miracle of Andes हाइरगा खंगनरि कायरबा Uruguayan Air Force Flight 571 asi survivor सिंग अदुगी संगजफम अमसु ओइखि ngasi channel asina pujrakliba asi Uruguayan Air Force Flight 571 gi asengba wari ni wari si hodringaida channel asibu subscribe tawiramo amadi matungda tongan ba video thagalakpada adomda notification laknaba bell icon ju on tawiramo flight asigi captain na plane asi asobu turbulence ama mayoknagadori haiduna alarm tawklami adubu masimangna plane asi kudungthiba tare haibadi oiramde masi hanagum Andes hariba flight route asida sanglakpa matamda yama toina piba alarm amani masina takpadi Andes hariba mountain asigi matakki leichil asi yama thaba amadi nuksit yamna kalli haibani adubu rugby team asina alarm asibu nachungba faudana makhoigi Chile da sanagadaba match adugi maramda wari watai tawduna wakhal adu thadaduna lerami passenger singdugi maraktagi sahi 18 khak ngairiba medical student amasu oriba Roberto Kenesa kawa passenger asinadi mahaka thangnana phamduna leriba passenger aduda makhoigi plane asi mountain asiga yamna nakna yamna close oina pashinba hawriyena wari sarami mikub kharagi matungda mahakna haiki wahi asi chumhanlagi haibagi matagum plane asi Andes mountain gi napchepta yeiduna paglaba unna pungkup kolaba Andes ki leimaida crash torami kona thangda masi pilot ki asoibani khanglakhi flight asina Andes mountain gi mathakta pairingai pilot asina Santiago Chile na leiriba maikai north lomda direct lami adubu wanglaba Andes mountain gi singdon kayama lanthok tringaidani mana north lomda direct libaji masigi matung pilot asina masagi asoibaji khangjiraktuna mahakna plane asi yamathuna high altitude ta thamnabu honarami adubu laibaktiba mahaki asoibajina plane do mountain asida thomjinduna crash tokhi Dr. Roberto Kenesa hariba matamdugi medical student asina ikhiba lairik I had to survive how a plane crash in the Andes inspire my calling to save lives haiba lairik asida mahakna plane crash adugi matungda thengnakiba asengba thodok kaya iramki mahakna famliba seat adugu loina plane adugi cockpit na leiriba adomda paisinduna makuk yesin khiduna wantharami mana gyan tarapada sonthangnaba khonjal kaya amana makhoibu kanbinaba lawba khongba torami nakan amadana mamit animak amatu udrena lawrami mana changsinduna yenglu matamdadi nupa adugi brain adu mapanda thoktuna leibudu uramki plane adugi seat loinamak cockpit na leiriba adomda yesinduna leibudu magna uki plane adugi thaugi manam amadi kap palawbagi tengthaba mayamdugi manilduna atiyada pungni ninki plane adu yesilu matung sitlaga lak maramna plane adugi maning thangba saruk yarongkhide rugby team amadi atopa passenger sing aduga loinana makhoi loinamak unna pungkup kupsalaba mountain kayaduna pungkoi kosilami makhoina amaga ayawba chaba yaba achapusin yenaduna chaminarami amadi luggage tagi firol sing lokthokduna amasung siraba passenger singdudagi mafi marol sing adu sechinduna aingba khangduna lerami makhoina thajarami makhoibu yamna thuna rescue tawba lakani haina makhoina akaiba plane du yauramba luggage sing adu lokthoklaga cross mong man mongda semlami maramdi rescue tawba laklibsing aduna uba phangani asini aduga amuksu makhongna setuna SOS ki chawba sign amaju semlami masina mathakta cross tawduna
पाइरिबा प्लेनसिंग अदुना मखोइबु उनबनी मथंगी नुमिता जेट अमगा अपिकपा प्लेन अमगा मखोइगी हेक मथक्ता पाइरकपगी मखोन तारामी मसिदा मखोइबु कनबिबा लाकपनि खंदुना हराउजरमी अदुबु नोमुगी सुमाइना पाइरकलमलगा मखोइबु उदुदुना अदुम पाइरगा चटखी क्रास अदुदा प्लेन अदुदा तोंगलकपा पैसेंजर 95 गी मनुंगदा पैसेंजर 12 खुदक्ता सिखी पैसेंजर 5 अमना असोकपना मरम ओइरगा पुंग अमगी मनुंगदा सिखी पैसेंजर अमना चयोल अमगी मतुंगदा सिखी असमना नुमित 13 वाना खांगलगा 13 सुबु नुमित्ता मखोइनि लैरिबा मफम दुमक्तदा खांगौदना अमुकसु अचौबा उनगी मपै अमा किंथरक्तना मखोइनि लैरिबा मफम अदु कुपसनखी थौदो असिदा हिंगहौरबा पैसेंजर सिंग अदुगी मनुंगदगी पैसेंजर 9 गी मथवाई मांगखी सर्वाइवर सिंगदुगी चानबा लेरकलमदे मसिदा मखोइ मथवाई यामना वारामी मखोइना ख्वाइदगी खुदोंग थिरिबा असि मखोइनि लैरिबा मफम असि लैमाइदगी फीट 13 गा चनिपान वांगबा माउंटेन कयागी मरक्ता ट्रैप तौदुना लैबा असिनी अनिसुबुदा मखोइनि लैरिबा मफम असिगी टेम्परेचर असिनी हिंगनबा होनबदा मखोइना करिगुंबा खरा तौबा मथौ ताइ खलमी सेट की मनुंगदा यावबा अकाइबा एल्यूमिनियम गी सेक्शन सिंग अदुदा उन मफोन सिंग अदु सौदोखंदुना मदुदगी चेंथरकपा इसिंग खरा अदु थकलग लेनखी खम थेंगना इंगलबा मफमदुदा सेट सिंगदुबु योमलंबा वुल कवर सिंग अदु लौथोकलगा अचौबा ब्लैंकेट अमम सेमलमी थारबु उन मकुप सिंग अदुगी मथक्ता चटपा हाइबसिसु अराइबा अमदि नत्ते मदुना मखोइना सेट की बटम अदुना स्नो शो ओइना सिजनरमी प्लेन अदुगी अकाइबा मतोनगी काचिन अमदा मखोइगी लेफम सेमलमी अमदि कल्लबा इंगलबा उनगी नुसित कया अदुबु गांथोकनबा लगेज सिंग अदु मथंग मनाव लोंजलगा अहांगबा नाकन अदु मेचलमी मखोइगी यूरिन अदु फावबा रग्बी बॉल दी मनुंगदा हंजनदुना थमलमी मरमदी मपानदा मखोइना यूरिन तौरबा तारबदी खुदक्ता फ्रीज ऑनखिनी हाइबगिनी रोबर्टो केनेसाजी मतमदुगी मेडिकल स्टूडेंट अमा ओइबना महाकना तमलकपा खंजबा खुदिमक सिजनदुना सोकलबा सिंगदुबु महाकना सेंदरमी तसेंगना मखोइ सिंग अदुगी दायित्व असि महाकना लौरमी नेशनल जियोग्राफी टीम अमना लौबा इंटरव्यू अमदा महाकना हाइकी मदुदी करिगुंबा नहाकना सिदुरे हाइरबदी नसा कंजनबा नहाक यामना स्मार्ट ओइबा अमा मथौ ताइ सिनी महाकना मखा ताखी मदुदी क्रास अदुगी मतुंग नुमित 9 सुबु नुमित्ता मखोइगी चानबा करिमत लेरमदे मखोइगी अकोइबदा करिगुंबा पांबी अमता हौरमदे अमदी मफम अदु यामना वांगबा मफम ओइबना करिगुंबा सा अमतजु लाक्लमदे मखोइना अकोइबदुदा चत्तुना हंटिंग तौगे हारबजु उपाय लेरमदे सेंगना हारगदी मफमदु करिमता लैते करिमता हौदे हाबनी नोनिनिगी मतुंगदा मखोइ चाद थक्तबना मरम ओइरगा स्टारवेशन गी सिम्टोम मयाम अमा लाक्पा हौरक्लमी करिगुंबा थेंथना सुम चाद्रबदी मखोइ वीक ओइरक्तुना सिरिनि हाबजी मखोइ लोइनमक खंजरमी सिरबा पैसेंजर सिंग अदु येंगलगा खरा मन ईश्वर खुरुमलमी खरा मन तहोइदब थबुनि हाइदना मुरुमुरुम सोलमी खरा मन कप्तुन येंगलमी आराम खौरांग मन थल्लबा अमदि चाद्रबदी सिरदौ मतमना यौरकपदा मखोइ तहोइदब थबु असि नतना उपाय अतोपा लेरमदे मेडिकल स्टूडेंट अमा ओइना महाकना खंगलमी मदुदी मियोइबगी हक्सांग असिगी मसल असिदा प्रोटीन अमदि फैट का हाइना यावी मसिनतना मखोइगी थवाई कन्नबगी उपाय अतोपा लैते अचौबा स्ट्रगल अमगा लोइना महाकना इहान हाना ममानबा अमगी थवाई याउद्रबा हक्सांगी सरुक अमा अकाइबा ग्लास अमना लेलमी महाकना चिंजाकनि खन्ना कक्लिबा हक्सांगी सरुक असि महाकी नुंसिना लोइनबा ममानबा अमगी हक्सांगनि खनबदा महाक यामना कपलमी मिकुप असि मखोइ खुदिमकी थमोइदा यामना सोकपा अमदि मखोइगी पुंसिदा कावरोइदबा नुमित अमा ओइखी मखोइन एग्रीमेंट अमसु तौनखी मदुदी मखोइ मसाना मसागी हक्सांग असिबु करिगुंबा सिरबदी लेहौरिबसिंग अदुना चिंजाक ओइना सिजनबा आइना यानखी तसेंगनमक मखोइ लोइनमक स्ट्रेस कयाना पिक थलमी हाइबगा तौबगा 13 सुबु नुमित्ता थोखिबा उन किंथरकपगी थौदोक अदुदा मखोइ निपान सिकी अदुगा हानिगी असिबा लोइनमक उन्ना खुमजनखी खरा अमना मफम खंगदना होमदोकलगा पोखी मखोइना हंदक चादरिबा बॉडी असि ngahaki mamangda मखोइना एग्रीमेंट तौनबदा यावरंबा अहिंगबा ममानबा अमगी हक्सांगनी
Survivor-sing asi miyoibilaktagi tasengna sirasanu khanduna ithoklabra haibidi oiramdri. Makoina plane adugi transistor adu sizinaduna makoibu thinaba kanna honabagi pausing adu taba faudi ngamlammi. October 23, 1972 asi makoi khudingmaki khwaidagi thamoi sokpa numit ama oiki. Makoina paw ama tarami madudi kairaba plane sing asigi oiramba yaba mafam kayada search operation cham hena tawre adubu phangba kawbu leitre. Maram aduna survivor sing adu unsingduna kupsanduna amadi chada thaktaduna siramlagani maduna makoigi search operation asi losilagadi haina authority sing aduna laukthulamba paw asi makoina taki. Masigi matung survivor sing aduna khangjaki makoina maduda yum amagum adum leirabasu makoi soidana siagadaba leire. Maram aduna kariuma kharadi yenglaji lemnarami. Numit khara leiraga Kenesa amadi Nando Perado amasung Antonio Tintin kauwa nupa anisiga makoi ahum makoi chanaba matik chana puruduna mafamdudagi tholoklami. Makoi ahum laglibaji makoi bu rescue tawbigadaba anakpa mafam ubra haiduna awangba mountain amada kaduni yengba lakpani. Mountain dugi maton yawglamki adubu makoi safety oiba yaba mafam amata mamit ubu phanglamde. Madugi matung makoina Tintin bu hanagi mafamduda halanki aduga Kenesaga Piratogadi makoina purukliba chanaba du yenaduna siba changba khangdana -0 hena ingba mafam aduda adumak makatana chatki. Asumna makoi anina numit 10 awaba kaya khangduna asum thirakpana makoina napi amadi ising leba mafam ama yawglamki. Masi urubadagi makoi ani aduki matik harauki amadi makoi hinglani haibagi achauba confident ama fawjaramki. Masimak plane aduna crash tawraba matung numit 70 subu numitni. Authority singduga loinana makoi ani na lamjingduna thawai kana lehoriba mafam aduda lalami. Makoi ani su sada thaktabana maram oiraga makhong thangba ngamlamde. December 22, 1972 da akhanaba helicopter ani thaduna numit aduda miyoi taruk puruklamki. Makoi nipan amana weatherna maram oiraga mathangi numita rescue tawki. Hariba rescue mission asi Prithvi pumbagi newspaper singi lemai kayagi headline oiki. Makoina kamdongna hinglambano haibagi angakpa asigi wahang kaya ama hangnaraki. Makoi khudingmana thawdo asigi maramda haidoklamkide. Karigumba makoina hingnabagidamak tawkhibasing adu haidoklabadi makoibu miyamna saying chaba sangagum amadi masakida khanba miyoiba amagum ukigadrana khanbagini. Adubo Kenesana laikhidrabasingi imung manunga makoi unanaba thawrom ama sinki. Mahang laikhidrabasing aduna hinglingi matamda iramba letter sing adu proklamki. Numisida mahagna thamoi sengna thawdok khudimaki wari lithoklamki. Victim singi imung manung singnazu makoibu understand tawbirami amadi makoibu ngakpiramki. Masini Uruguayan Air Force Flight 571 gi thawdok adugi wari. Video se sembada sithaba nantaba amadi haibida soikiba yarabasu tabiriba kibigna ngapinaba haijari. Mathangda karamba video pujaroge habado comment da thambiramu. Aroiba ina punamupu thagachari.